Online Manipuri numidangi pau yengbiriba pumnamang puthoi lai shomna khurumjari ahanbada maruiba pau. Governor na Unified Command gi thodang lauduna Manipur ngakhanbagi tangai fadaba laire Malik. Kumza 1999 da Kargil Langi matamda Chief of Army Staff oiramba General Bed Prakash Malik na Manipur da hauzik tholiba irang asi hena lusilakpaga loinana miyamna khankiba mihutna leingak paibada fibam lusilakpa maramna Governor na Unified Command gi thodang lauduna state asida leingak khanmata ngai fadre haina phongdokre awang nokpaki state singi matangda mapung fana khangbaga loinana thabaktagi pothakraba officer asina makhata na hai Manipur da article 356 ki makhada president rule thamgadabani tha taranipan helaba irang asing asi fawbada state asigi miyamgi mihutna yengsinduna loishinma ngamdabanina state asida khunda minariba kanglup sing yengthinabagi fibam dalakle miyamna khanba mihut singna tawriba leingak asi mapung fana fel oibadagi irang asi loishinma ngamdabani mioi kaya sibaga loinana yum kai kaya amangata thokli state asigi constitution gi article 356 ki makhada president rule thambana state asi kadanabagi amata ngairaba pambai oire Unified Command gi thaba asi governor na tawbana hena matik chagani mahakna high state asida thokliba irang asi laksin nanaba center na state asida Central Armed Paramilitary Company yangkai asina Manipur da santi purakani haibagi thajaba leite lairiba isu asi security yamna thajin manatraga thajin dabagi wafam nate matik chaba command amagi makhada thabak mapung fana pakthok hanbagi mami tadriba si matik chaba luchingba ama leiriba matamda da ngamgani lairiba security sing amaga hiram sida pau phongna dabagi mami chauna tai mathau tariba asi mapung faba command aduni security yamna Thazil laglabasu command pinaba luchingba leitrabadi madugi kanaba fangloi state asida miyamgi wakhal kari khalibagi haibadu puna wakhal taminaba amadi lagliba security singna mathau ningthina tawgadabani chief minister gi yumda attack tawrakpa haibasi lenga asigi chap chaba control leitre haiba takpani state amasung center gi marakta pau phongnaba ngamdre haina miyamna thazai Joirang asida irang asi loisina ba hojik chief minister oiriba N Birena irang asi mapung fana loisina ba thabak lokotpa ngamdre maramaduna ahongba ama purakpa mathau tabana governor na mathau tawbagi tangai fadabalai state asigi tungan ma district singda Armed Forces Special Power Act 1958 chanahan basina irang asi loisinba ngamgani haibagi thajabalaite aranba wafam oigani afaspa asidi supnadagi army process ta thabak tawbada power pibani security personnel singna operation tawbada mapangal hapa khaktani Armed Forces ta mapangal hablaga Manipur gi issue loisingani haibasidi aranba wafam ni haina phongdokladuna thokleba irang asi loisinna ba state asigi mathauna leiba leingak amadi leifam thoi leingak na center da thokleba irang asigi chap chaba report pibaga loinana Kuki amadi mitai anigi marakta chathariba lan asi loisinna ba Manipur da article 356 ki makhada president rule thambasina irang asi loisina bagi amata ngairaba pambai ni haina mahangna phongdokhi Thasigi taraga mathoida Juribamgi Boro Bekra subdivision gi manung chanba Jakurador dagi Kuki militant sing angang ahum yauna mioi taruk faduna pukraba matung tamthina hatkiba amadi thaudo asiga mangoinana mafam adumakta da marnupi ama mai thaduna hatkiba thaudo aduda chenaba sing fana naba combined force na full scale operation datha bahukre Operation adu state government na Central Security Force khusam naraga thaudo aduda chenariba mara leiba mioi sing adu faduna chapchaba wild bichar fanganna bachathaba hokhibadi miara sigi casing asi NIA da sinaduna thigatpa hokrabadi government gi maikei digi state asigi communal harmony da akai bapi duna irang hena chautho haliba adugumbaga yamna chaukhotaba thawong sing adu akan mong da condemn tawi hojik leiriba tangta da fibam asi yenglaga government gi maikai digi district adu da leiriba miyam asoi angam thoandaba hana leiriba security forcing adugi mathakta ahenba forcing thajin kre makhata na irang asi hena pauthok chauthorakta na bajuribam da hojik security marang kaina thamle jiribam na thokiba thaudoka mari lenana maduda General terrorist sing adu faduna chapchaba wild bichar fanganaba state police amasung central force ki marakta ningthina cooperation leina mara leiba sing adu fanaba thibagi thabak chathari operation na se da miyamna authority sing na mapung fana cooperation pibiu amasung pukning fathana leina wa khangali administrative ki maikai dagi mafam adu da santi hanjinaba amasung miyam asoi angam thoaloi haibagi thajaba adu thamli operation asigi manung chana ngarang Jiribam district police commando gi additional SP ops na lead tawba team 7 suba IRB gi CO na lead tawba team 38 suba AR 87 suba CRPF battalion 20 suba amasung 156 suba CRPF battalion sing yaw na ngarang mongbung maitai monbung Kuki Bali Juri Kasimpur amasung Jarol Popi area yaw na Jakurador part 1 part 2 amasung Harinagar da ayuk pung 6 tagi 13 fawba chathakiba operation Aduda Mongbung Kuki dagi Mongbung Maitai Taba jungle gi tractor thrift where gal konaba hand grenade ama recover tawki bunker ahum thugai ki adu operation aduda mi fami pundi yaw ki de hai narco warfare gi landa lenga ki luching ba sing thukrabra
Refugee Chin Kuki Jo narco terrorist sing asibu saugatuna inot piriba Kuki MLA tarana India ge wangnongpok chidai border state oriba Manipur ge apunba saktam thugairaga narco terrorist singi oiba tokhaiba leibak semna balanda duna mitei miyam mutam thiba mihat Moscow chathariba sida Indian mapung lam laingang karishu tauba ngamdana leiriba si laibak thibani langi khutsu khulai matik chana paiba migrant Chin Kuki Jo terrorist singna param kaina Indo Myanmar border lana jangsilaktuna India ki mathakta war crime chathabada India ki BJP da Narendra Modi na luchingba ND lengak amadi state asigi BJP ki N Biren na luchingba lengak na wangang mangamdana lila yengbagum tumina laribasi yellow mi midai singi kangkhul malem gi leimai de gi mutkhiba ngairibra haiba wahang lekli basi dangakfam thokte India ki lengak pathap constitution singna duna state lengak ta yariba Kuki MLA tara na Manipur gi mathakta Landariba terrorist Singapuna lengo na duna chaminaba amadi apunbagi saktam thugainaba hotnabagi ngakpiba yadraba mara leirabasu makhoigi mathakta logi oiba action lokhotpa ngamdaba asigi nungi oiba kari maram leibagino narco warfare gi drug ki langda thuduna drug addiction oibagum lengam sangam dabadagi tumina leiba oirabadi makhoi sing asi rehabilitation center da thamduna matam chana layeng pathap chatha hobo chummi narco warfare gi langda thuraba mioi sing ayamba drug addiction oiduna Tinjang kaijang ba oiduna maraibak amadi miyam gi yaifanaba khanba ngamdabagi mathakta crime sing chathai haibasi miyam na khangi asigumma narco warfare gi langda thuandana ba miyam maru oina mapa mama ahal laman amadi tungi khanba laiklai su hairaba miyoi sing na macha masu amadi hawrakliban harol singbu ngaksen bagi thabak chathanai adubu Manipur Chin Kuki jogi khulai paiba narco terrorist gang khutpu amana narco warfare chathaduna lamdam asigi miyam da natana leibak asigi miyam pumnamak drug ki ipakta lufanaba hotnaba amadi leibak Thugainaba war crime chathariba sidalengak longi thaugai pangliba luchingba singna tumina yengduna leiba haibasi drug ki langda thukraba haiba chingnaba wahang lerakpa haibasi hongna sani leibak paibada yawba Kuki MLA tarana narco terrorist singi Lanjangda saugatuna mara leijadaba pikliba angang maheiroi sing yauna miyamgi mathakta drone gi bomb thadaba missile kapsinba amadi faduna puraga tamthina hatpa Moscow chatharaba fauba leiba asigi lengak lon pariba luchingma singna kayam kuina makhoibu free thaduna leikhigedage haibasini lengaktagi chenthok khiduna lana sida saugaliba MLA taragi manungdagi BJP gi MLA Paulana Haufkifna chingnaba amata yaudana juribangi jakurador da Kuki terrorist singna tha nipan gi angang ama yauna Angang ahum amadi nupi ahum punna mioi taruk fakraba matung tamthina halakkiba thaudok adu laman khumbani haiba wafam haiba ngamliba asidagi khangba ngamlibadi lana sigi mastermind ni haribasini Landabada yariba Kuki MLA tara amadi makhoina khulai oina sizinariba terrorist singi mathakta lengangna lokhotpam thokpa action lokhotpa tawdana yoktuna thamba haibasi lana si political gi lotuna ba proxy war ni haibada haimanba thoklaroi lana sigi waroisin leitaba loikham naidaba lanthok oihanduna mitei miyam butam thiba miot minei mihat mipun chatha handuna mitei miyam na khangba ngamlaktaba amadi hingbada waraklaba matamda Manipur gi manungda refugee singi oiba tokhaiba leiba ama piraga waroisin purakani haiba oirabadi madu fudit mangjong chongbo oina thokani Manipur gi yalhaumi miyam gi wakhal singli nauri amadi lu tongduna Cheliba amasung wakhalonda maraibak maramdam nungsibagi uhul sagonaduna lakrabani isam samna harabada ningtamna hingba punbagi saktam ngakpa maraibak nungsibagi addiction oikrabani maraibak nungsibagi addiction oiraba furup asigi miyambu narco terrorist ki langda thukraba mioi singna kaidaungai da namthaba ngamloi yelawmi singi lu tongda cheliba igi ichal kanamatana thingba ngamloi India ki luchingba singna Manipur gi apunba saktam ngangna bo honnabagi mahut mache tana thugaina bo honnaba tarabadi furup asigi saktam ngangna bagi damak yelawmi singbu nungsiba ngamba yumlo na balaibak singi mateng longna bo honnarakloi hainingai leite fibam asi oheloi haiba tarabadi India gi apunba saktam da maring marang mo thoandana ba India gi luchingba singna achumba wild gi firef lawduna yekna ba masak khangna lokhotpam thokpa thabak lokhotpam thoi